All Manipur United Club Organization Amukogi meeting Makada All Kwakta Youth Voluntary Organization AKYVO na Sinduna Manipurda Santi Hanjil Halu Haiba Pandamda ngasi Bishnupur District Kwakta da Motorbike Rally chatkre ngasi Motorbike Rally adu tongan ba placard ka loinana Kwakta Bazar dagi hauraga Moirang Lamkhai fawba chaluraba matung Kwakta Bazar da amuk lamthum pham oiki Rally aduga mari leinana AKYVO gi General Secretary Hanif Khan na haikibada Hauzik Manipurda tangdu laitadriba charang nariba asi hanagi santi oina leiramba fibam aduda hanjil halu haina chatpa rally ni haiki ngasi ke santi ki paujal puba rally aduda Manipur ki saktam kaiba yaroi AKYVO gi ayaba yaudana Kwakta da mitop changba yaroi long live Manipur aikoi gi mahausa gi punsida hanjil halu kanglok ki irang asi athubada warushin purau aikoi santi pami haina thaba placard singsu sizinaki Sise aikoigi mass peace rally oina aidi aikoigi Manipur da hojik leiriba tangdu laita daba aidi mapanda kokpada aki tujungba poiba sigi hanagi santi du hanjal hallo haibagi pandamdanga sigi rally si panthok jawa